ngasi numida waram phone ki ba tuan tuan ma manipuri si phone sing digi ama sum thoki ba thawdo wa thok sing digi maruwa bi I pau sing khonga saraga manipur top channel gi maikei digi myam na thamjagi han bada singi lamda assembly gi mikal ning thi na pangthok na bagi damak ahen ba security force thamna ba JP Nadda taksin khre handak manipur gi khongchata laklamba BJP gi national president JP Nadda Singi lamda matang segi angan besarukta pangthok doriba Manipur Legislative Assembly gi mikal ayat apan amata pidana pangthok pangamna bagidama singi manung hanjin mafam sing yauna mathau taba army na singba security force sing thamna bagi wafam singmi singi luchingba amana pukhat khri handak BJP gi national president JP Nadda singmi singi luchingba siga Imphal East ki singmairong dalaiba hotel classic grande da una baduda makna makhatana JP Nadda gi mafamda phongdokhibadi Manipur gi singi lam singa sida tuan tuan ba khulai pai lalholup singna operate tawduna matam kyadagi ngasi phawba lerakli makhoibu Manipur lengana mapung fana lakshin bangamdana laide maduna Manipur gi assembly election pangthokba matamdasu makhoina sogatpa merep singadu gun culture da yumpham oiduna nampuda bot thadahanduna irai laina kahali haujung Manipur gi singi lamda BJP bu nungsijaba miyai kya lairi amaduna handaki mikhala sida singi lamda BJP gi merep oina songthokpa singda bot pining bagi apamba chingmi praja singdalai adubo singi lamda mapangal kan operate tawriba khulai paib lalhobu singasi control toba ngamdrabadi arem boigani makhoi gi aningba apamba mongda bot thada hananaba akanba pressure piduna leibana maram oiraga mikhalamata santi oina ayet apan yaudana pangthokpa ngamdana leiri haina phungdokhi mana makhatana JP Nadda mafamda cheksinna thamkipu wafamdi maduna Manipur gi singi lamda lairibu khulai paibi singasi ningthina control tonaba mikhal pangthoktrigai tha ani humgi mamangdagi hauna singi lam singda mapung fana Indian Army deploy tawdunu ngaksin bagi thabak sathanbiu madu oirabadi niyam sumna mikhal pangthok pangamduna singi lamda BJP gi merep oina mikhal thengnari basing yamna sauna mai pakani loinana mikhal su niyam sumna pangthoktuna singi praja singna mana pamjaba merep khanduna bot thadaba ngamgani hainsu pau sina phungdokhi atopa pau manamo asengba miyamgi mihut khananaba miyamgi mamal yamlaba voting right adu niyam sumna sinabiu hiainu leibak miyamgi damakta khanduna afaba thabak tawgadaba afaba lenga ama siemnaba mikhalgi matamda miyamgi mihut khanbada tungkoina miyamgi seva tawgadaba madi miyamgi awaba khangbiba mirep aduda isa gi mamal yamnaba voting right adu sinabiu haina Manipur gi Chief Minister and Beren gi loinabi social worker amasu oiriba nongthongbam ongbi hiainu na phongdokre wafam asingasi hangang kendra gi manungsana students union club khabam kon thana sinduna EBMza high school gi ground fencing sangaba gi thromda wangang laduna haikibani makasa tarakpone tentakna topa maroiba paw kharaga myamna thamjage Manipur Ayush dispensaries taraga manga Ayush hospital tare saragani Sarbananda Sonowa North East region gi oiba documentation promote tawba scientific validation amadi traditional healthcare practice evaluation gi damak phytopharmaceutical mission gi matangda presentation amangasi director of Ayushna sinduna Imphal leiba ima hol pangthokre haina supali atopa paw manamo masa matomta pangsaw da sawraga leiba mi thagat pirakano Chief Minister masa matomta pangsaw da sawraga leiba mi miyamna thagat pirakano miyamgi mihut oina thagalakliba si sauna banati miyamgi thawgal tawna bani haina Manipur gi Chief Minister Berena phongdokre Kaksing AC da pangthokpa nomi oiba political conference ta sarug yaraduna Chief Minister and Beren hai MLA minister he oikibaga masa matomta pangsaw da sawraga leikiba tarabadi leibak miyam kanana thawgal tawgani miyamgi mihut oirabadi leibak miyamga naknana leigadabani maram aduna leinga asina go to village mission hawdoktuna miyamga naknana leinaba thorang pakhatpani hainasu pawsina supanki makasa tarakpoina topa paw khara namo Indo-Myanmar border issue gi waroi sinamadi lambigi maikai sembagi mawongda khana nainakre kumpuraba Indo-Myanmar border issue gi matangda MP RK Ranjana haidokibu wa ngaktabasi leibak thibani UCM United Committee Manipur UCM na sinduna Indo-Myanmar border issue gi waroi sinamadi lambi sathok chasin gi maikai sembagi matangda nomagi
ओइबा खननैनबा मिफम अमा ngasi JN Dance Academy gi auditorium da pangthokre thauram asida UCM gi president Jai Chandra Konthaujamna hai kumpuraba Indo Myanmar border gi sayenari basing athuba matamda white paper puthoktuna mari leinaba singda takshilagani UCM na thau hek pubadagi sayenari basigi matangda kupna thijillaba matungda ngasi gi external affairs MOAs ki MDR ki Ranjan Haidokiba Wangak Haibisi Lebak Tibani, Haidi Lamasida, Haitoi Singtoida Arki Ranjan Taurakani Haibisi, Aikogi Tazabani, Masigi Wang with the Magna Haidokibu Wapam Amatabakta Onturak Tabasi Lebak Tibani, Aduga, Magna EMP Webamatamda Indian Union Pullaba Matunda, Manipurgi Parks Awasi square kilometer, Lisinganiga, Saniga Sumnigi Ama Mankrihana, Lok Sabagi Produkumza English Lisinganiga Taragama Pangi Zulaida, Fondoki Balekre, Makata but the external affairs MOS, wherever Matunda, UCM Gitimama, Satuna Sayesigi, September Gi, Saisat Kunda Unaki, Numit Aduda Magna High. Hauzik Sayan River border pillar si October Tamanunda verified Ogani Haina Tazabab Tamlaki. Adubungasi Pawba Tumina election Bahibisi Kari Maram Gino Hain Hangladuna India government ki Manungeba wa Lairabara Hibisi UCM na Singna the Bangamde Madumiam the Singdokadabani Karigumada Agenda Laitaba Oiragana election Mamang Atubumatam Taba Win on top Pio Hainisu Paushin Makatana Fundoraki Makasa Tarakpo and Amasum Loshilakpo and Atopa Pawamana Nagaland AR na Misam Tarago Humdoi Captain Hatri Eastern Nagaland gi Mon District ki Tiruda Satakiba Assam Rifles Personal Singi Embusta Naga Naha Oiriba Misam Tarago Humdoi Lake Dabaloina Security Personnel Mari Phibam Luna Sokle Amadi Personnel Amalekidre Solaba Personnel Singadu Dinjan Hospital da Siptokre Pausin Hai Taudo victim Singaduna Coal Mine Amadigi Pickup Truck Amada Tongduna Yumda Halapagi Lambi that Labak Tiba Taudo to Tokibani, Makoi Kudima coal mine to the Nomagi Tabak Suragi Hingba Misam Naktani Hari, Taudo Sigamari Lenana, Kuhimagi, Defense PRO, Sumit K. Sermon and White of Fondo Laduna, Punchike Mangan Kiba Labak Tiba Taudo Sigi Matangda, Awang Batakta, Tijinbagi Tabak Satari, Amadi, Taudo Sigi Matangda, Ain Gueba Sapsaba. Local Kanisu Haki, Saramana Makatana Fondo Kibida Kulai Pipe Naharol Kara Satok Jacinto, Habiki Tazabiaba, Akak Nava Paw Mapangwadagi, Oting Bilesta Naknana Labor, Mapamaduda Embus Adu Satakibani Haina, Pausnus Makatana Fondorakli. Lushila Point a Tentang Natop Pong Tanga Mamna Tamzagi, Aigi Singli the E Madik Amasi Liba Makaidi, Sokot Balamdam, Kendra Ama Ohenanaba, Honaramgani, Ramesor. Aigi Singli the E Madik Amasi Liba Makaidi Sokot Balamdam Kendra Ama Ohenbang Honoragani Haina Paso Esiki intending candidate RK Ramesor Fundokre RK Ramesor Singa Pasoy Constituency Election Committee na Sinduna Sangangai Water Supply Lampak to Pangtopa Pasoy Kendragi Miamgi Mipamda Ramesor na Makatana Hai na Singidamak Central Government Amadi State Government na Haudokpa Tuan scheme Singi Matangda Kangan Bamadi Madugi Kudung Sabasing Pangali Lairaba Kohanabagi Damak Pangpam Tokpa Saktung Pangpam Tokpa beneficiary Sing the Fangali Housing Nong Tadragadi Low Uba Yadaba Phibam the lady Mausagi Kudo in the Tambiramba Kenel Kia no Monomagi Mushilakli Asigumba Maril Singasi Ningtina Tamba Matoktai Masina Agriculture Gilamda Awaba Kayama Yuknaribani Kenel Singda River Shifting Skimamata Late Hanisu Paus na Makatana Fondorakli Aduanga Sigo in the Paus Matanga Lucinzeragi Amazon Patosa give the Sui Kibalan Kibakia Yaurs Miam Nakpigani Amazon How's it going to the Matanga Lucinzeragi? Thank you.